Houjik oirakliba phivam asida Idea of Manipur ge Wakhallon Lamjingba Ngamba Meitei Phurup Oibagi Tangai Phadaba Chaona Lei haina hanna UNLF ki chairman oiramba RK Sanayaima phongdorakli wafam asi lamyanba hizam irabot ningsing lupna selaga khongban mangjilgi Oriental Club ki ground da pangthokpa hizab irabot ki chama konipan suba mapok namike thauramda mahakna phongdokhibane lamyanba hizam irabot ki photo da leisu kaduna pangthokpa thoramatuda RK Sanayaima hai kumjali singamaga chamapan humfutaragi adwaidagi aikhoina irabot ki maramda thijinba haurakhe maduda irabot asi chumna khaki miyamgi luchingba ama oibagi mathakta miyot minagi punsirol dagi ningtamba punsirol amma matau karamna semgat kadagi haibagi lambi taklamba ahanba Manipur gi yawaloini haibase khangba ngamkhe madudagi kumjali singamaga chamapan humfutara mathoidagi lamyanba irabot ki thauramase pangthokpa haurakhe loinana pan Manipur Youth League kauba organization amagi chefong lamyanba amade English ki chefong resistance hariba asida irabona reformer amasung revolutionary ama oina kari karamba lamjing lamtak pirambagi haibase phongba hauke Houjik nungaiba wafam ama hairagade irabot ki ningsing thauramase paksanna pangthoknarakpa asine oirakliba phivam ase lamyanba irabot ki Wakhallon amasung yawal lalongi paring aduda leibak miyamna khongbun liba haurakpane loinana ngasidagi chahi 50 ronggi mamangda aikhoina irabot ki maramda tawkiba research aduso mahayan bani haina lawe Houjik oiriba Manipur gi phivam asida mathau taraklibade lamdam asida lan tarakliba sing maithiba piba ngamba amade Idea of Manipur gi Wakhallon ase Lamjingba Ngamba Meitei Phurup ama oibadune masipum namak thabak to onthok pangamna ba miyam gi panggal sagatpa mathau tai haina RK Sanayaima na makhata na phongdokhi Houjik mathau taring asing-asima Manipur tugaina bidamata lan tasalalaiba Meitei Phurup ta lan tasalalaiba no asa masi mayo nabangamba masi lakhat bangamba do ba Meitei Phurup Oibagi Tangai ado karma Meitei Phurup Oibagi Tangai haibada Meitei Phurup khotei khanbana tawa Manipur da khunda mane ra Phurup loinamaki ado ba apunba asuk Wakhallon nami paringda mayamase chanasinina hinginaba amagam pantangna hinginaba amana amagi tok tok sector kai kumnan hinginaba mudumba Idea of Manipur amada lamjing piba ngamba adumba Meitei Phurup Oibagi mathau tai haibase ngasi mayam dom kan pajage hingminabagi wafam hingminabagi yumfam ado modu thuaina ba honarakpa adumba forces indusu matik sana namthaba ngamba maithiba piba ngamba Meitei Phurup ki panglasu lei mathau tai haibase mase mayam ten thamjage